Masih mayamda aina paidba camera sigi maramda ai mayamda dum kaigumba posak amaka ai share tawjage share se karino haibada aigi camera se zoom se asuki matik jaya se ai mayamda uchage mafam kharada ai khoigi adum ai mafam di mameng budi palaro ya yamna asigi camera se ma paiba taragadi ai khoigi adum ai di proof lehodaba hai tai ma dugai duga handak sudum sumaina adi lau uba chatpada sumaina khoi kai paiba yadaba lai pairaga kumthara ama phawda adugi duwa chatluraga check tawba chatluraga ising thaaga kumai kaina dum taagi bagi adugi mafam duga sagi khulai matik chana paiba mafam sing moido check haidi moido video sigi camera se noi bata khulai so loina na masak ka kona na phajana lauba yagani haiba potum khak ai myam do uchage ase ai gi barak turel ni barak turel se asuki matik chawi huji huji haibadi ase handara ini ko aduma ko somwang da leiriba angang se ai ma minna di ura kra ware aduma ko ai jum toroga uchage se jeng se angang se di angang ni angang se phajana uchara roige asomda keno nga phawagi ahan ama satin toroga phammi mark se ai jum toro ucharake selera adon nungsagi keno se khanbana maram oiraga ma masakti phajana udre do asini jum se asuki matik jai asi khatana te hojik ai mayamda phajana ucharake jum se kaya gi matik jai ba se hojik aina leiri mafam se ekhoi gi tolen khun gi Maya lekai khaw mapa haita ko tolengon gi maya lekai khaw mapa dagi singiribon gi turen kinthabi do adi lerai kinthaba mafam do semgi do adu mafam ta na ai zoom tawjarake ba ko hojik adu si camera sen jaya bro dum ai mayam do mucharake hojik ai gi mangda khoi gi singiribon gi khoi gi kaka ama makhoi kino tawri khoi kai ri makhoi kai basiga loina na ai dum mayam do ucharake maakse khoi gi manabagi mapane maakse khoi kai ri siga leire aduga asidagi landhoga ada leiriba water supply gi sang ase asina khoi gi football field gi sang ni ko aina capture-riba keno sina khaw mapa dagi kapsa bani ko to khaw mapa dagi turen football field gi kaino se asi se ai jum to uchage asini se phajana uraba se ase at least arik pada kilometer makhai mukti lapa bani ko kilometer makhai se jum to bura asuki matik line thoi hai tare asi line tho positi tok asi ase na tabada ai hujik to kaino gi kintha bido singiribon gi kinthabi do adu ai jum tawjarake upamina di khatang khanjalli adu po ai dum jum tawjarake kya gi matik jum jaya ba se dum jeng bio ko se jeng bio jum je dum se loidri ko sini se kinthabi gi mafam do ne to ada gari tho bho ui ko se kinthabi gi mafam do ne jum se hoji khaibo khatani le se adu ga gi se le jum se kai bho jaya ba do ai dum ucharake sejong stand out da kitang di high re ko keno se kuch stand out da bagi kitang high re asom da lei ra to khong da mi phamba khotpa to ada mi ma sat kre hoji wai ta to kitang high ba zoom jiri kitang high ba jadi ba ko mi sa to ubra ase at least arik pada kilometer ama hela bani ko ase si bhawa zoom loidre zoom mayam wali aduga zoom taw da boira ga di stand na da khillaga thammaga di zoom se ma lengoi ai stand jaw de hoji asini da aina uchaning bari zoom je asi hoji khawba ase 47x ni hujik leise ase 52x leira
zoom se hoje khaibo khatani leise ado ai punamak full do hoje stand jaw do bina jamna hairani ase kana gi zoom no dum haibi ro aina zoom to ise pura ai zoom to sanjage to ase 300x ni se magi total zoom se 300x phabo oi ko asini mak se kai phabo zoom jae bado ai miam da ucha ba khaktani atai kaim ai gi kai gum atopa keno leijade aina haijaning badi asigi camera sima leiba taragadi kana kadai da idea somda somwang da pairiba jot pu pairira natragana kari bu thabak suriba ekoi gi kakasina nga pariba kotliba ase madi khangpote aina video nami have se ada video se thado kanda moi phone tor toini ne jam bhajana loina uram mene erak toini asini si camera sigi maming aidum kenoda description da sum hapchara age loina na asi makharom da midna ubo phangdaba midna ubo ngamdaba asomda torbanda san pulli ko san pun base midna ubo da ngamdre ado ai dum zoom to ga uchara ke no san ja ubra ja 74x kata ni le ja 7 hoje 84 zoom ni ko 84 zoom nungsa sabagi magi manin myam ka bagi kano duna zoom se quality makhal hum sui amana 50x lay amana 80x lay amana se 300x ni lay se hoje 34 48 50 70 se 70x zoom ni se asini aina ucha ningi se atai kemna te zoom jam ba jana jai se jo thapa mafamda jara da ba keno video ka pa jara da ba adugumba camera ni haina I hajaningi asa mayam dai ucha ning ba gi ai adum ulakpani as aina se utpagi kai mo pandama ma mata leite advertising sunatte mase. Thank you.